Emoinu manipur da Emoinu gi akhoi nga gi mela ama ngasi se kana tori ko akhoi manipur gi fishery department na kana sinjaba adu si se moi doni adu si fishery department se liba nga gi mela si Emoinu ga ngasi si Emoinu no ni ko adu ayuk pung mapan da gina nungtil pung manga paw to ni ko aduna nga gi mela sida nga makal mayam putoi stalls in 19 ni ko adu ka farmers akhoi gi fish farmers adagi akhoi gi agro gi farmers moi farmers cham ya khai mungna nga sagi nga se around 50,000 kg mo putopui am da nga si mela je sinjaba ne bako adu nga sagi chadong longi akhoi organic akhoi nga kasu han moina putoi ado nga si video se ai si overall ama uchara ke adu plus nga sagi ina main oina luxury city akhoi MGT motors ki vehicles sing haitare commercial vehicles ma'am haitare ko akhoi Tata ki gari ma'am se leiba akhoi Genon gum leiba dagi akhoi atopa gari leiba commercial gari ma'am se mo khoi sing siga driver sing siga unaraga gari si kamang ngai to mo khoi first hand experience ma'am do adu gi da pe taje tamina se na adu gi video logo lakse bane ko ado video se loi fobo ging biramo adu like subscribe no toksin biramo adu ai hosin jere Han moina akhoi yamba sidagi hapir wari shamin sanamina se mara thorei gari se kai gari no aduga ngasi pu laiba nga gi mela sida kamaina participate tobon khobra adu hapet tamina se ko ai ming salam bibison singkawi ai ningtho khongda gini ai ne pujare nga se kai bun hang da gini nga se yamdra bada ki mai na dum chawang pa bada mon ni phu mu maya do rum du male da gari se adu ki yam nuai adu loi sit kar banga nga se lady ba khara chick loi nga yam boloi ni sit kre okay ai da ki phaba festival lam na nai su dum logje marum ni kaina matam da khoi maitai ai phi culture jo khon pam kang mu ni na ko nga gi sma chai khuding to hun jai su pam me maram ni kana gum na chat la ko lai bai du di phak tai ko sma song festival lam to ro ga to bu da pa pa mu dum khal pu jai din ko adu gi am nuai je okay adu tamna thobi gari se kai gari na Tata General ne ba ke sei ke agi model 2015 model ne 15 ne ba ado sigi je tat General thobu je Tata gari thobu je kamai to han gi di khang de ko hauju je Tata General thorok ba sidagi de ko gari thobu du mati nuai de masai power steering ju jara de pickup sam de pickup jo adu ko le han gi de am thina khenna re okay ado sidai de dam pot ka load ka pu ko pa ka ju ngasi pau de problem ko ko le lam sang je ko pa loi nuai nungai de ado Tata gi gari sigi matang no ine khang jening ba mana ko adi tamoi su sina gari sima leibagi karbado song to jaba yari ne mane adu gi do tasina ko inkalak li na jing je ka tare adu habiro mo se ngai ba inkalak li na ha sing se lang phang to le du ma hu ko shan sai chen thok lambi thi ja bai tare siguma gari ma lauraga karbado ma to ko pai khudong chap ju dum phang ne ba gari ji am no kan to gari na te ngai ba ga mo je okay akhoi ya akhoi gi brother ama ju thengna jare akhoi kana sigi yoda ji thorome ko akhoi 3 liter di gi engine oi se ado si gari si lobi si kai matang de gi lobi ban tai biro ne masi akhoi sum isagi business oro mo oro dagi more sang boro adu mel oina more gumba adu gumba de tor lo bune load yamna fajana hapagi ko adu ngasi nga pubi rei bra nga pori kisi kyam gi por kya nga je ngasi di yamde kya mu udro hadi ola por kuna to mina nga koi daram da ko hapa por kuna ba okay adu gari si matang ni tangai biro gari si kamai to inungai record pra sijana da yamna expensive over hadi magi service kuma to da maman pesa yam chang bra kot pra adu gi da pe biro ne servicing se matam jan to ordi dum sangdre abdi adum yam hena sangbadi odi expensive poi ba gai dinate aduga adum thawju dum nunga adu ya to ko to ka to de ba kilometer ni kam ka di thobi ra je ko ta kilometer se adum phajan thoram bani sing tara ni pan adu ga ri kui dri ma le lo ko kui dri okay right koi brother ama susigi taragi s thoye ko ma singa si da do ko gi tripan to nga me ama pore ko adu brother ming ta bi ro ne kai de no ai ming gunen kai de ke ra ole mi le kai de
ꯉꯥꯁꯤ ꯀꯦꯖꯤ ꯀꯌꯥꯃꯨꯛ ꯄꯨꯔꯛꯏꯅꯣ ꯉꯥꯁꯦ ꯀꯦꯖꯤ ꯄꯨꯂꯞꯅ 4,900ꯃꯨꯛ ꯑꯗꯨ ꯈꯔ ꯈꯛꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯌꯥꯝꯕ ꯂꯣꯏꯁꯤꯠꯈ꯭ꯔꯦꯕꯀꯣ ꯇꯥꯃꯣ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯑꯉꯥꯡꯆꯥ ꯀꯩ ꯂꯝꯗꯒꯤ ꯀꯛꯆꯤꯡꯗꯒꯤ ꯀꯛꯆꯤꯡꯗꯒꯤ ꯉꯁꯤ ꯉꯥ ꯄꯨꯈꯠꯄꯤꯔꯛꯄꯁꯦ ꯀꯦꯖꯤ ꯀꯌꯥꯃꯨꯛꯀꯤ ꯄꯨꯈꯠꯄꯤꯔꯛꯏꯅꯣ ꯑꯩ ꯉꯁꯤ ꯄꯨꯔꯛꯄꯁꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯀꯦꯖꯤ 1,500 ꯑꯗꯨꯃꯥꯏꯅ ꯄꯨꯔꯛꯑꯦ ꯁꯤꯠꯈ꯭ꯔꯕ ꯑꯌꯥꯝꯕꯅ ꯑꯌꯥꯝꯕꯗꯤ ꯁꯦꯠꯈ꯭ꯔꯦ ꯈꯔ ꯀꯩꯀꯩ ꯉꯥꯅꯣ ꯄꯨꯕꯤꯔꯛꯏꯁꯦ ꯇꯨꯡꯍꯟꯕꯤꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯁꯤꯜꯚꯔ ꯑꯅꯤꯗꯨ ꯄꯨꯔꯛꯑꯦ ꯏꯁꯥꯒꯤ ꯐꯥꯔꯝ ꯇꯧꯕꯤꯕ꯭ꯔꯥ ꯏꯁꯥꯒꯤꯗꯤ ꯏꯌꯥꯝꯕꯒꯤ ꯑꯣꯀꯦ ꯑꯗꯣ ꯇꯥꯃꯣ ꯑꯩꯅ ꯉꯁꯤ ꯃꯦꯟ ꯍꯪꯖꯔꯤꯁꯤ ꯇꯥꯃꯣꯒꯤ ꯒꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯣꯠꯀꯦ ꯀꯩ ꯒꯥꯔꯤꯅꯣ ꯑꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ TI ꯃꯁꯤ ꯀꯟꯗꯤꯁꯟ ꯑꯗꯨꯃꯛ ꯐꯔꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯀꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨ ꯁꯦꯝꯕ ꯈꯣꯠꯄꯗ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯊꯣꯛꯏ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯂꯣꯠꯀꯨꯝꯕ ꯍꯥꯞꯄꯗꯤ ꯁꯤꯒꯤꯁꯦ ꯑꯗꯩ ꯂꯝ ꯑꯔꯥꯞꯄ ꯂꯣꯠ ꯑꯆꯧ ꯍꯥꯞꯄꯒ ꯆꯠꯄꯤꯕ꯭ꯔꯥ ꯇꯥꯃꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯦꯟ ꯑꯣꯏꯅ ꯀꯩꯅꯣ ꯄꯨꯕꯤꯔꯤꯁꯦ ꯃꯦꯟ ꯑꯣꯏꯅ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯒꯤ ꯄꯣꯠ ꯆꯩ ꯉꯥ ꯃꯆꯥ ꯍꯣꯟꯕ ꯑꯗꯒꯤ ꯉꯥ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯉꯥ ꯃꯆꯥ ꯂꯧꯔꯨꯕ ꯉꯥ ꯃꯆꯥ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯑꯗꯩ ꯉꯥ ꯄꯨꯈꯠꯄ ꯑꯗꯒꯤ ꯑꯗꯨꯝꯕ ꯄꯣꯠ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯁꯤꯒꯤꯁꯤꯅ ꯇꯥꯃꯣꯒꯤ DIꯁꯤꯅ ꯑꯗꯨꯝ ꯇꯥꯃꯣꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯆꯥꯎꯅ ꯑꯗꯨꯝ ꯑꯣꯏꯔꯤꯅꯤꯅꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯅꯤꯁꯨ ꯊꯦꯡꯅꯖꯔꯦ ꯉꯁꯤꯒꯤꯁꯦ ꯏꯃꯣꯏꯅꯨꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯃꯦꯂꯥꯁꯤꯗꯀꯣ ꯑꯗꯣ ꯇꯥꯃꯣ ꯈꯤꯇꯪ ꯐꯦꯁꯇꯤꯚꯦꯜ ꯃꯇꯥꯡꯁꯤꯗ ꯑꯗꯒꯤ ꯇꯥꯃꯣꯅ ꯂꯩꯕ ꯂꯥꯛꯄꯤꯔꯥ ꯈꯣꯠꯄꯤꯔꯥ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯂꯥꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯁꯤꯜꯂꯒ ꯑꯃ ꯇꯧꯋꯦ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯒꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯆꯕꯅꯦ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤ ꯏꯃꯣꯏꯅꯨꯒꯤ ꯐꯤꯁ ꯐꯦꯁꯇꯤꯚꯦꯜ ꯁꯤꯜꯂꯤꯁꯦ ꯁꯤ ꯀꯩ ꯐꯥꯎꯕꯤꯒꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯤꯜꯂꯤꯁꯦ ꯌꯥꯝ ꯐꯩꯌꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄ꯭ꯔꯖꯥꯗ ꯌꯥꯝꯅ ꯆꯣꯏꯁ ꯖꯒꯥ ꯑꯝꯇꯗ ꯁ꯭ꯄꯣꯠ ꯑꯝꯇꯗ ꯆꯣꯏꯁ ꯃꯌꯥꯝ ꯑꯃ ꯐꯪꯍꯟꯕ ꯀꯣ ꯑꯗꯒꯤ ꯃꯃꯜꯁꯨ ꯔꯤꯖꯅꯦꯕꯜ ꯑꯣꯏꯅ ꯌꯣꯟꯕ ꯏꯃꯣꯏꯅꯨ ꯆꯥꯛꯍꯣꯡ ꯉꯥꯍꯣꯡꯕ ꯍꯥꯏꯕꯅꯦꯕ ꯑꯍꯣꯡꯕ ꯍꯥꯏꯗꯤ ꯌꯥꯝ ꯍꯣꯡꯕ ꯍꯥꯏꯗꯤ ꯑꯃꯥꯡꯕ ꯃꯃꯜꯗꯗꯤ ꯅꯠꯇꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯕꯁꯦ ꯆꯣꯏꯁꯇꯁꯨ ꯌꯥꯝꯃꯦ ꯑꯗꯒꯤ ꯄ꯭ꯔꯥꯏꯁꯇꯁꯨ ꯔꯤꯖꯅꯦꯕꯜ ꯑꯣꯏꯔꯦ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯕꯁꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯇꯥꯃꯣꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯥꯃꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯍꯥꯟꯕꯗ ꯑꯩ ꯃꯌꯥꯝ ꯍꯦꯄꯤ ꯏꯃꯣꯏꯅꯨ ꯑꯣꯀꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯌꯥꯝ ꯐꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯍꯧꯗꯣꯛꯄꯁꯦ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯅ ꯇꯧꯕ ꯑꯣꯏꯁꯤꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯈꯔ ꯎꯈ꯭ꯔꯨꯜꯗꯒꯤ ꯂꯥꯛꯄ ꯃꯣꯏꯒꯤ ꯁ꯭ꯇꯣꯜ ꯑꯃ ꯇꯧꯋꯦ ꯁ꯭ꯇꯣꯜ ꯅꯝꯕꯔ 53ꯗ ꯑꯗꯣ ꯇꯁꯦꯡꯅ ꯃꯣꯏ ꯎꯅꯕ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯒꯤꯐꯅꯦꯅ ꯊꯝꯕꯤꯔꯝꯃꯦ ꯁꯤꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯅꯨꯡꯁꯤꯅꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯁꯨ ꯃꯣꯏ ꯂꯥꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯛꯇꯅ ꯇꯧꯕꯤꯕꯁꯦ ꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯠꯍꯟꯕ ꯑꯣꯏꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯕꯣꯟꯗꯤꯡ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯃꯛꯄꯗ ꯌꯥꯝ ꯐꯕ ꯄꯣꯠ ꯑꯃꯅꯤꯀꯣ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯔꯦꯠꯁꯦ ꯌꯥꯝꯅ ꯇꯥꯡꯕ ꯑꯣꯏꯔꯝꯗ꯭ರೆ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯥꯡꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁꯅꯦ ꯕꯠ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯁꯔꯦꯡꯁꯦ ꯂꯧꯖꯒꯦ ꯂꯥꯛꯄꯅꯤ ꯂꯣꯏꯈꯤꯗꯣꯔꯦꯅ ꯑꯩꯁꯦ ꯆꯪꯗ꯭ꯔꯤꯕꯅꯤꯀꯣ ꯏꯟꯇꯔꯚꯤயூꯁꯦ ꯍꯥꯟꯅ ꯄꯤꯔꯒꯦꯅ ꯑꯗꯣ ꯁꯔꯦꯡꯗꯤ ꯈꯤꯇꯪ ꯇꯥꯡꯉꯦ ꯑꯗꯨꯕꯨ ꯁ꯭ꯇꯤꯜ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯄꯨꯊꯣꯛꯆꯕꯅꯤꯅꯀോ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯅꯒꯗꯧꯕꯅꯦ ꯄꯩꯁꯥ ꯍꯥꯏꯁꯤꯗꯤ ꯀꯣꯟꯅ ꯇꯥꯜꯂꯒꯁꯨ ꯐꯪꯉꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯂꯣꯏ ꯒ꯭ꯔꯣ ꯇꯧꯁꯤ ꯁꯤ ꯐꯦꯁꯇꯤꯚꯦꯜ ꯃꯇꯥꯡꯁꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯣꯅꯦ ꯋꯥꯍꯩ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅꯁꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯃꯣꯏꯅꯨ ꯏꯔꯥꯠꯄꯁꯤꯁꯨ ꯅꯨꯃꯤꯠꯁꯦ ꯐꯦꯁꯇꯤꯚꯦꯜꯁꯤꯃ ꯌꯥꯝ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯐꯦꯁꯇꯤꯚꯦꯜ ꯀꯩꯅꯣ ꯇꯧꯖꯕ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯖꯕ ꯑꯗꯣ ꯉꯁꯤ ꯂꯥꯏꯗ ꯀꯟꯅꯕ ꯁꯔꯦꯡ ꯂꯝꯗꯝꯁꯤꯗ ꯄꯨꯊꯣꯛꯄ ꯁꯔꯦꯡꯁꯨ ꯂꯧꯕ ꯂꯥꯛꯏꯅꯤ ꯁꯤꯒꯤꯁꯦ ꯏꯃꯣꯏꯅꯨꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯉꯥꯒꯤ ꯃꯦꯂꯥꯁꯦ ꯑꯍꯥꯟꯕꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯌꯥꯝ ꯐꯩꯌꯦꯗꯤ ꯏꯃꯣꯏꯅꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯄꯥꯜꯂꯣ ꯆꯥꯛꯀꯧꯕꯁꯨ ꯉꯥꯒꯤ ꯑꯌꯥꯝꯕ ꯇꯧꯏꯀꯣ ꯏꯃꯣꯏꯅꯨꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯆꯥꯛꯁꯪ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯉꯥ ꯊꯣꯡꯗꯣꯏꯅꯦꯕ ꯀꯩꯁꯨ ꯌꯥꯝ ꯈꯦꯠꯅꯕ ꯀꯩꯅꯣ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯗꯨꯅ ꯃꯁꯤ ꯏꯝꯄꯣꯔꯇꯦꯟꯁꯨ ꯑꯣꯏ ꯇꯧꯔꯤꯁꯤ ꯌꯥꯝ ꯐꯩꯌꯦꯗꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯤꯗ ꯂꯥꯛꯏꯕ ꯃꯤ ꯇꯤꯜꯂꯤꯕ ꯃꯤ ꯈꯨꯇꯤꯟꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯝꯗꯝꯁꯤꯗ ꯏꯃꯣꯏꯅꯨꯁꯤꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯈꯪꯕꯤꯔꯀꯥꯟꯗ ꯐꯦꯁꯇꯤꯚꯦꯜ ꯉꯁꯤꯒꯤ ꯉꯥꯒꯤ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯥꯎꯟꯁꯔꯥꯟꯗꯔꯦꯅ ꯍꯪꯖꯅꯤꯡꯉꯤꯁꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯉꯥꯒꯤ ꯃꯦꯂꯥ ꯇꯧꯗꯅ ꯍꯧꯖꯤꯛꯁꯦ ꯁ꯭ꯇꯣꯜꯁꯦ ꯃꯣꯏ 90 ꯁ꯭ꯇꯣꯜ ꯁꯨꯡꯅꯦ ꯍꯥꯏ ꯑꯗꯨꯒ ꯐꯥꯔꯃꯔꯁ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯐꯥꯔꯃꯔꯁ ꯑꯗꯒꯤ ꯑꯦꯒ꯭ꯔꯣꯒꯤ ꯐꯥꯔꯃꯔꯁ 150 ꯃꯨꯛ ꯑꯣꯏ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯊꯪ ꯆꯍꯤꯗꯁꯨ ꯍꯦꯟꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯗꯣ ꯑꯣꯏꯖꯁꯅꯨ ꯑꯗꯣ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯗꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯒꯤ ꯉꯁꯤ ꯇꯧꯔꯤꯁꯤꯁꯨ ꯇꯁꯦꯡꯅ ꯐꯥꯔꯃꯔꯁꯤꯡ ꯃꯈꯣꯏꯒꯤ ꯇꯁꯦꯡꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯤꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯗ ꯌꯨꯠꯁꯤꯡꯁꯤꯗ ꯈꯤꯇꯪ ꯄꯥꯎꯖꯦꯜ ꯑꯃ ꯑꯣꯏꯅ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯍꯤꯡꯕꯗ ꯑꯩ ꯑꯃ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯦꯅ ꯋꯥꯈꯜ ꯁꯣꯟꯊꯔꯕꯅꯤ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯁꯤꯜꯂꯨꯔꯒ ꯀꯣ ꯋꯥꯔꯤ ꯐꯥꯎꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯁꯣꯁꯦꯜ ꯏꯁꯨꯅꯤ ꯁꯤꯗꯤꯀꯣ ꯑꯗꯨꯕꯨ ꯇꯝꯃꯨꯔꯤꯕ ꯂꯥꯏꯕꯛꯇꯣ ꯀꯩꯅꯣꯗꯣ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯈꯪꯉꯨꯔꯤꯕꯁꯤꯡꯗꯨꯁꯨ
ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯁꯤꯁꯇꯦꯝ ꯀꯣ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯥ ꯁꯤꯗꯩꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏ ꯁꯤ ꯏꯝꯄꯦꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯐꯦꯁꯇꯤꯚꯦꯜꯁꯦ ꯈꯔ ꯅꯛꯅꯅ ꯂꯩꯕ ꯏꯃꯣꯏꯅꯨꯒ ꯆꯥꯛꯀꯧꯕ ꯑꯗꯨꯅ ꯉꯥꯁꯤ ꯌꯥꯝꯅ ꯌꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯊꯥꯖꯕꯁꯨ ꯊꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯁꯣꯏꯗꯅ ꯊꯕꯛ ꯐꯪꯗꯕ ꯑꯗꯒꯤ ꯐꯥꯔꯃꯔꯁꯤꯡ ꯑꯗꯒꯤ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯗ ꯁꯣꯏꯗꯅ ꯏꯝꯄꯦꯛ ꯑꯃ ꯄꯤꯒꯅꯤ inspiration soidana oigani aduga government na lokhaliba thabak sisu self employment tawba adubu kadai da expose tawgada ga area ma pibani khalle aduna hoi matamangan ba chumde government gi thabak kata da ngai ne ba chumde do si yam chummi akoina farmer oijada wa aiju profession tongana chachari ni na ko adubu akoi loina ma government gi thabak tawni na leiragadi andam se mangom da chapa wagani khalle last one wisdom da pibiro mo Emoinu gi ai gi yai phaba chahong ba sidi keno gi Emoinu gi khwai gi maru oiba keno ne wahai hai tare aduna haijaning badi lamdam sida tangdu laita dana leiramba adagi government changjal leba war against drugs sigumba singje mai pak pa pina bibako adagi hena da chawkhat palamdam ma oimina se duga maya punamuktasu Emoinu gi festival la pasida yai paba apaba oimina ba oihanbiba oirasan thank you happy Emoinu jina lag matam sida lagador ba chahi da so soida ngam da ba thok bo oisunu ai ni shol mafam daina thongni jeri thank you happy Emoinu ma'am yengbiba ma'am happy Emoinu happy Emoinu ado ngasigi Emoinu gi fish festival sida akogi Tata gi gari miyam se ko si commercial gari miyam se masi miyam sina taseng na akogi manipur gi farmers miyam adagi thabak isani sa thabak bijari miyam se chauna mating ama pange ba ko aduna commercial gari sing asi akogi manipur da akogi showroom chauna leire adagi servicing center phajana leire ko akogi MGT motors haidna loan gi facilities gi online na phajana do piri aduna akogi na ngasagi manipur government akogi state government na ngasagi sigi Emoinu fish festival ahan moina tawbasida akoi farmers ma'am ama participate tawri ko aduna mathangi chahi dadi hena chauna participate tawbo oisano na hajani aduna Tata gi commercial gari sing ase sisna chauna mating pangi bisida mathang chahi da su ka tare tamal commercial gari sing ase lobiraga MGT motors gi chala lobiraga ma'am khogi thabak su kai chudu na khangdana leiriba ma'am se mathang dagi su thabak phangba oirasunu aduna ma'am Emoinu gi wish pijari chahong ahong oirasunu ma'am adura hakchang phana ma'am leminarasi aduga MGT motors ki loan ni matang do oiragadi ai contact number ke loina hapsara ke adunga sigi nadi bye bye